Delhi gi luching basing na kaurak padagi speaker Setabrata Delhi gi damak imphal thadokre haba paw masu yauri oza ma ki khungsat asiga mari lainana panari base koi Manipur da chalariba ma ki ekoi gi speaker gi role asisu Manipur gi leiriba hojiki isu asida yamna maru oibra haina dikhanjai adubu Manipur da chalariba president rule gi ma ki khungsat asina president rule gi lengak asi loishindana anoba miyam gi mihutchingi lengak ama semnabaga mari leinabra natraga leinatabra haibadu di khangba ngamdri haiba wafam aduni oza adubu mahak na chaliba khongchat asina center gi luching basing unaraba matungda anoba lengak semba semdabagi wafam adu lekhai taraba su yai haina wafam asi phongdok le oza kari lebi oza gi oiba mot phongdok Hausiki leiriba Manipur gi political scenario sida akhoi speaker sem asi yamna maru oiba akhoi front runner haiba tare akhoi miyamna akhoi expect taunaba hai tare leader si kana oirakadagi haibagi matang sida expect taunaba aduba miyoi khara lai aduge manungda amase one of the front runner ni haina khoina mayamna adumaina thajaba thamnai adu mangonda maru oina akhoi prospect se khara wangna unabagi maramdi mangonda mana hauja constitutional post am su pairaga leiba aduga loinana MLA khara amagi di makhoi tungi future se mogi tungi marai bakse masi MLA gi speaker gi tribunal da lei khaba aduna maram warakanda speaker si khoi adumba MLA sing dugi oina su aduga masi lengak ama nauna sem na nabagi damakta khannarakpa matamda leiriba tei kano leader oibe yaba sing sigi marakta masi mana khare hena khoi magi manakta di magonda di tha khoi MLA sing dugi mathakta haithaba ngamba thang su haitare ne adu su magi manakta di leiba aduna su factor amu oiramba yai ate factor su leramba yai do masi khara maru oiba factor ama leader oirpa yabe factor ama di oyena maina miyamna launai adumba misakse masi haujik MLA nifuga marina akhoi lengak sembada ayaba pire akhoi MLA nifuga mari se speaker ga one by one amamam to oina unaraga lengak sembada ayaba pire habagi wafamse masi governor gi da phongdokhraba matungda ma kausan gi base masi anoba lengak ama lakadori bra haiba sigi wahang sida yamna maru oiba tangkak ama oena dumaina lawi adubo matang sida khoina mamangi dumba wari sing khara so khoi dum ningsing dabadi yaroi ningsingi mamangda sumaina akhoi speaker setabata kausanba arigi akhoi MLA Khemchan kausanba MLA Biswajit kausanba MLA Govindas Konthojam kausanba MLA Radhesyam kausanba arigi akhoi XCM kausanba tangka kya amata masigi keno se akhoi lisang sitna lerakre do center na but taseng na akhoi Manipur da leadership ki crisis se leihal loi hai taragati hanagi lerami ba CM se adum thamge harabusu nauna thoraiba dissident singse masiga ani ji marakta leriba khenaba singdo phajana punna phaminnarakanda makoina tongan hana phaminara matungda amuk konna punna phaminaraga makhoi leriba differences singdo madu akhoi taisannaraga solve toraga adum ni hanagi leadership to dum thamge su center gi khutta dum leiba jani aduga madu taisannaba ngamoi dore anoba leader ama puthokpa mathau tare hai taraga su hanagi leadership phajana mur step down tawhalaga anoba leader ama dum puthoga thamba se center gi khutta center da leriba BJP gi leadership chi gi khutta dum leibani haiba office akhoi myam khange ba maramdi akhoi tongan ba state mayamum khakta hana leramba leader se change toraga anoba leader kano to khiwa khan khiwa adugi transition mayamam lei khiwa ko problem ka su thokte moi BJP center leadership na phajana intervention lora kanda makhoi disciplinary oiba adumba kano ama atmosphere ama environment ama mayamda adum uhallaga adum decision lora chakhiba ka su problem Karnataka gi bahausa tawriduni aregi Tripura gi akhoi gi tawriduni te state mya even kaino da phawba Assam gi phawba da hana Sonowal leramidra kona Hemanta Biswa Sharma amu kona lakoni sumaina leadership change gi wafam jate te su myam dai ki Manipur su karigumba tangai phadana adugi situation lei tabai aroi har su center na phajana intervention pibiraga adum PRC lakhandana center gi adumba
intervention makhada Manipur lengak si continuation leiramba yabado leikidaba sina takpadi center sina akhoi internet crisis sida khudong chaw lauraga state sida akhoi PR gi government ama impose torga thamaga PR government sigi makhada makhoina tawningba thabak khara lengak leiragadi tawba yaroidaba PR si leiragadi tawba yagadaba tawningba thabak khara aruanba adumba amasung afogba thabak khara leiraba jala masi akhoi state sida leiba miyam sida akhoi hauji ki need of the question haib tare akhoi hauji ki mikup sida miyam na phong sana yam na burning oina hangnariba hangba mathau tariba adumba wahang ama oiraga leireba ado hauji ngarang nahan akhoi sirei sida gwan tabi da thokriba thodokse masi su PR si thamakanda center na sanage khanba lila amakak leiraba jala haiba sigi question che fill taweba anu maram oirakanda hauji akhoi speaker setabata delhi da kausalle harise masi lengak sem nanabagi maikai romda akhoi outcome ama lakaduribra kaigomba lengak sem nanabagi maikai da outcome se laktaba taragana akhoi hauji punchal laiba MLA nifu mari sina makhata ba ana further move kari lakaduribjano ado haibana singba adugi apprehension su center da labor leader sing tu da tangai phadan leiram gadra adu leidana lengak sem na wi maikai romda center na su control tawraga lenga kama anoba lenga ama sem na wi maikai romda outcome je puraga lakadori pra natragana hanadagi adum akhoi gi marakta akhoi ikang langchalaga akhoi masel ge marakta problem create tawraga adum akhoi gi tawningi ba thabak tu gi continuation ama adum chathabado madu chathara kadori pra masidi akhoi koi miyamgi thamoida madugi kano mati koi chingnaba amati haitare adum hojiksu leiri ado tawba matang sida khoina haijening bati humsoiber any winning bal leader am oishano ado loinamak khoi ge leader oibe yabagi prospect leiba matik chaba miyoi ngaktani speaker setabata masu leader oibe yabagi matik chaba prospect leiba adumba mi amani magi matungda mi miyama leiraba aduga ma speaker CM warakpada leader warakpada yaba mai kano leiba mi amani arigi akhoi Govindas Konthojam hairase masu one of the oldest politician matam sangna karaba aduga yamna akhoi administration da haisingba adumba leader amani arigi Radheshyam masama akhoi kano moina horakpa adum bureaucrat officer moina horakpa aduga yamna finance weba magi haisingba thabakta haisingba magi kano leiba mi amni leader oibe abagi arigi Biswajit minister Biswajit oibirama Biswajit masu kano amani yam tikchaba mi amni any oiningba amana leader oisan obako akhoi gi oiba question de matang sida akhoi people lamoina akhoi Manipuri amoina Manipur da hauji leiriba akhoi crisis akhoi apprehension akhoi da lariba threatened situation si yenga kanda akhoi ne expect toriba political leadership se karamba leadership no haiba kanda akhoi matam amada akhoi gi visionary oiba akhoi Manipuri singi oiba adugumba leader ama leiramini akhoi leihedraba akhoi gi ipu Alimuddin haiba tare Alimuddin sina CM oiba se only shupnage sahi maga tha mapan mukha CM oina phamameba aduso tangkak anirak thokna aduda mana adugi ten graba matabdugi manungda mana Manipur gi oiba idea of Manipur gi oiba aduga yamna visionary oiba adumba character magi makhada mana tawramba activities singsi masi yam exemplary oiba akhoi center siga mana yetna taba mukna taba aduga muknaraga tawkhidaba ama fawba magi matam sida leitieba mukna raga khogi Manipuri singi chapchaba matingdo utlaga adugi guts to da mana purami kari purami haikanda 13 August si celebration torameba mana 13 August celebration to buse akhoi Manipuri singi damakta di akhoi patriots akhoi national character amakak nationalism ki character amakak man preserve tongna ba madu explore tongna ba honare ba 30 August si mana preserve toraka observe toraka na masi center gi luching bosing yakite ma mukna raga namna na tawki ardegi rims mana purai
खोंजोम दे माना कनो तो मे रिम्स पुरकपगी मतंग सिसु सेंटर की लीडर सिंगसिना अखोय मेघालय दगा पुनब तौबदा माना नमदना हाना जत्रा हुंदोगा कोना सेंटर की अप्रूवल लौब मुकनरगा लौबगे वारी लै अदुगी मखा ताबदा जू पुरई मणिपुर यूनिवर्सिटी माना नमदना पुरखी MPSC लिंखलाबी 10 ग्राम मतमसिना मणिपुर बोर्ड लिंखलाबी अदुगा अखोयगी कनो सिंगसिदा अखोयगी लालहौब सिंगसे लालहौब सिंगसिदा याम गट्स लैना याम एक्जेम्पलरी होइना याम हिस्टोरिक होइबा मोंगदा लालहौब सिंगसिदा माना जनरल एमनेस्टी लौथोमेबा इवन सेंटर की लुचिंग बसिंगसिना मदु तौतनबा कैरक हन्ना मंगोंदा हाइरा फावबदा माना अनम कलगा अखोयगी इसाई नाउसिंग अखोयगी लालहौब सिंगसे मसी अखोय कनो नते क्रिमिनल अमगुमना ट्रीट तौबा यारोय मखोय पॉलिटिकल कनो मोइना एंगल दगी मखोयबु येंगदोबनी पॉलिटिकली डिफरेंसेस लेबा वखलोन द मदु अखोय फजना अखोय वारी सानरा कांदा दुगी वखैरोन म प्रोग्ननबा मखोय अंडरस्टैंडिंग दो करिनो हायबदो तारगा खन नैननबा हायना दुगी बिजलोम द पुरैने माना देन लालहौब खरा फागिबगी दमक्ता माना गवर्नर द चिठी इबा मतमदा लालहौब सिंह दो थादोपियो ना माने इबसे लालहौब सिंह थादोपियो नि इरमदे प्रोग्रेसिव युथ खरा फागिबद थादोपियो ने इरमिने अदुगे मतिंग अदुगे मथौना मदुगे गट्स तो माना लेरमिने सुमाइना आदगी अखोगी फोर्थ पी सी अखोगी माना सेंटर की अयाब यावदना पिथोई मतमदुदा माना मागे मतमदा हाइतारे अखोगी कनोसे हौजिक की लेरिबा लेंगाक ममांग द लेंगाक सिंगसी अखोइना ताजबा अखोगी तोंगान तोंगान रिलायबल सोर्स की रिपोर्ट मतुंगिना अखो सेंटर दगी थादरक फंड से 100% सिजनखरेना यूटिलाइजेशन सर्टिफिकेट अमत पीब ngamde haba sigi poche record na sakhi mase akhoi 50% phawwa UCP bde mwa na thui haba afam leba ado magi matam da di center dagi thadrak fund khuding mak se 100% utilization certificate pirami ari deficit ta halami आइदे हेन न तौसन बा थबक तो सेंटर दे पिरक पतु दगे मान हेन न तौसन बा दुगा डिफिजिट ता बा डिफिजिट तो फुकन न पैसा नि बा सुमाइना सिगी तांक फाव यौना मा थबक तौसलम बगी सुमाइना यामना विजनरी ओइबा कैरेक्टर द थबक तौबा मणिपुर की आइडिया ऑफ मणिपुर दा अखोई वाक तौबा ngamba ngasi mak mayok nariba अखोई तोंगान तोंगान बा कांगलुप मयामम खकी मरकत लेरिबा ट्रस्ट डिफिजिट आइडिया मणिपुर की कंसेप्ट की तोंगान तोंगान बा वखलोन खंदना हिकोम बा इंटीग्रिटी द ngak लेता अखोई चेक चाक लाउना लेरिबा सिगी टाइमिंग सिदा अलीमुद्दीन गुम्बा यामने विजनरी ओइबा यामने मतिंग लेबा अदुम पॉलिटिकल लीडरशिप अमा मणिपुर की खुनाइना ngasi मकी मिकुप सिदा मथौ तायबा अदुगुम बा विजनरी ओइबा अदुगे कैरेक्टर दा अदुगे गट्स दा अखोई चपचाना अखोई थबक तौगनी यादरगना अदुगुम सेंटर की लुचिंग सिंगसिदा अखोई तौबयाबा डिप्लोमेटिक ओइबा स्टेफ अखोई मणिपुरी सिंगी अदुगुम कैरेक्टर दा मणिपुरी सिंगी ओइबा विजनरी ओइबा अदुगुम कनो दा गट्स दा अदुगे वखलोन दा अखोई मुक्नगनी अदुगा यादरगना अखोई चपचाबा अखोई मनि मियांग लोइनना अखोई फिरेप लोमिनगनी गा हाइबा अखोई मणिपुर हाइबसे मसी भारत की फिबान नुंगदा हेता लेनिंग लेखिबा नते अखोई इंस्ट्रूमेंट ऑफ एक्सेशन अदुई मखा तारकपदा मर्जर एग्रीमेंट टू द विथ टेरिटोरी गा लोइनना अदुसु अखोई ट्रीटी हाइबसिमक्तबु बोथ साइड की ओइबा अनि गे मरक्ता यानबा वारोल अमा लेरकांदा साइन तौनबदुनेबा ट्रीटी हारिसे अदुगी ट्रीटी अदुगी मखादा भारत ओइरखिबनेबा मणिपुर हाइबसे अदुना ट्रीटी रो लाक्तिगे की ममांगदा लेरंबा मणिपुर की अदुगंबा टेरिटोरी मणिपुरी सिंगी नाट मणिपुरी सिंगी कल्चर मणिपुर सिंगी ट्रेडिशन मणिपुरी सिंगी मौसादगी लेरकपा हिस्टोरिकल कंटिन्यूटी मदुदी आइडेंटिटी मदुदी भारत लेंगाकना करिगुंबा अमा फावबदा अखोई इग्नोर तौबा यारोय करिगुंबा अमा फावबदा अखोई चैलेंज तौरपा यारोय करिगुंबा अमा फावबदा मदुदा क्वेश्चन मार्क अमा लेहलकपा यारोय हाइबगी चपचाबा मदुगी वांगांगबा ngamba मदुगी मथौना लेबा मदुगी मतिंग लेबा लीडरशिप अमा मणिपुर की खुनाइना ngasi मथौ तायबा स्वाई तंकक्सिदा अखोई राजभवन MLA तरानगा चंगसलगा अखोई सेंटर द लरिबा बीजेपी लीडरशिप ना मणिपुर ये लेंगाक से सेमहन ब पामद्रब फावबदा अखोई मी निफु मरी पुल्ले पुंद्री हाइबा कनागुंबम त थोपियो अखोई मी निफु ग मरी लेरे अखोई लेंगाक सेमनब क्लेम तोरेगा हाइबा अदुगी गट समदा
ꯁꯨꯝꯕ ꯁ꯭ꯇꯦꯞ ꯑꯃꯈꯛ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯃꯗꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯏꯂꯦꯛꯇꯣꯔꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯑꯆꯧꯕ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯃꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫